Koutruk maning Ching Mathakta bunker kaya Sajinduna masing Yamlaba Kuki Khutlai Paiba sing LEISHILLAKPADAGI Koutruk ki KHUNJA sing MEEPAIBA POKNARE HAIRI TOMTV na fangba drone video footage amada masing Yamlaba combat dress setpa Kuki Khutlai Paiba sing Koutruk Ching gi Chingyang de leiba thengnaki yamna toina khut thokna ganba mafam ama oiriba Koutruk khuldagi khul ngakpa sing Handok Hankraga Tha Asigi Tang Mangada CRPF Amadi MR IRB Sing Lehen Kibini Kangpokpi Maikai Rom Dana Kuki Khutlai Paiba Sing na Bunker Kuntra Rom Sajilaktuna area domination Tauraga Lady Maite Khunja Sing Ngak Senaba Koutruk Rom Thangbada Leiramba Khul Ngakpa Sing Taktokraga Central Force Sing Leishillat Aduga Kuki Singi Maikai Dana Kuki Khutlai Paiba Sing Ningtamna leheli haina Koutruk ki KHUNJA singna pendaba wafam kaya phungdurakli Logyebagi matam masida matik chaba security personnel leitabadagi Kuki Khutlai Paiba singna kayarak hanna chingthaktagi Koutruk tamna nongmai kapshilakpa leikrabani masida natana chingkhong phawba kumtharaktuna phawbai mai thanaba hotnaramlabani haina KHUNJA singna phungdurakli